ngasi phongkhiba tongan-tonganba pausesing amadi social media dagi lokachaba pausingi update pijari ahanbada maru oiba pau Churachandpur gi Khanpi village da AR amadi Army Combined Force ka khutthongabada UKNA gi lanmi mari sire asokpa ama phare khulai kaya ama phangba ngangre UKNA gi lanmi mari sikhibagi thawongbu KNO gi PS Hawkip amadi German na thogan bani haina UKNA gi maikeidagi phongdorali Arambai Tengol gi Luchingpurel Korongan Bakhuman amadi Rokangang Khwairakongi update single loinana Kuki Sing Penadre Churachandpur da total shutdown lauthokre Military junta na Arkan Army ki matakta bombing kaya akan bamongda attack chathaba hokre Arkan Army kuncha ki matakta sire Kangpopi district ki Sarai Pondong bagi khulai kaya phagatpa ngangre UPPK gi kedar amasu phare Lanai hospital singna lairabo miyoi singi mingda lut tawrabara haibagi wakat mayam ama lakpa hore awang nongpok ki oiba political party ama semnanaba warep lokre Dr. Nupa amana mahaki nupi hatkre Isauna miyoi 15 thiba khangre sahi 13 ki nupa masa ama nomaina kaplamle Luhongbada khudop sima sinaba amadi kek kakana singba sing thingnaba miyangi oiba warep lokre Kangpopi phawraga port pusinba thunglakadori PMNRF tagi ex Gracia lauthorakre Air India Express ki flight ani hengatuna Imphal dagi Guwahati Imphal dagi Kolkata paiba horagani N Birena Home Minister Amit Shah bu thagatpa phonglorakli drug overdose ta chalol khudingi India da miyoi 12 siri Pau Sandona Pijari, Ngarang Ayuk Churachandpur District Headquarter dagi Nongchup Thangbada kilometer Maripu rom chatlaga leiba Henglep Subdivision gi Henglep Police Station gi manung channa leiba Khanpi village da Assam Rifles amadi Army gi Combined Force ka suspension of operation su chatnadriba United Kuki National Army UKNA gi lanmi singa akan mamongda nongmai kapnabagi thodokta UKNA gi lanmi mari sire nongmaina panduna soklaba UKNA gi lanmi amasu phare loinana khulai kaya amasu phagatpa ngamle hai Pause sina phangba paugi matung ina ngarang ayu anganba pung 3:30 rom taba matamda 53 suba Assam Rifles amadi Army gi Combined Force ka Hinglep Subdivision gi Khanpi village hariba asida khulai paiba UKNA gi lanmi khara leire loinana khunja singda miot minei chathare haibagi pau ama phangbadagi operation chathanaba changsiluba matamda mangjongnana mafam maduda leiramba UKNA gi lanmi oigani singnaba singna nongmai kapsinduna attack chatharaki maduda maike animakta nongmai kapnabagi thodokta UKNA gi lanmi mari adu laikhidabani mafam adugi khunja singdagi phangba paugi matung ina khuthoknaba adu ngarang ayu anganba pung 3 henba phawba chathaki nongmai kapnaba aduda Khanpi village ki khunja sing masa masa gi mayum thadoktuna saphagadaba mafam singda lanjenaki hairi loinana ngasi ayuk pung 9 phawbada Khanpi village ki jungle gi saruk singda nongmai kapagi makol sing taba phangki pau asina makatana hai haujik thodok thophamda Assam Rifles amadi Army gi Combined Force na sangsin thiba humbagi thabak chathari maduda nongmaina panduna soklaba UKNA gi lanmi amasu phagatpa ngamle hairi hauji phawba asiba amasung asokpa miyoi kaya yamna yarongadagi haibagi chapchaba phaw khangba ngamdri khuthoknaba aduda AR gi maikeidagi su asok apan yauramba yai haina thajanari laikhidraba UKNA gi lanmi mari adudagi khulai kaya amasu phagatpa ngamle hauji phawbagi oina laikhidraba UKNA gi kedar sing adugi chapchaba maming matha amasung leifam khangba ngamdri khuthoknabada laikhidraba UKNA gi kadar mari amadi asokpa kedar adugi Churachandpur District Hospital da pukhatkre laikhidraba sing adu hospital asigi mawda thamkre asokpa UKNA gi kedar adu Churachandpur Hospital da laikanari loinana haujik sum makatana khut thongna pham oiriba Khanpi village amasung akoiba mafam singda operation chathari panba yabadi tha asigi 19 gi nungthil pung 3:30 rom tarakpa matamda United Kuki National Army ga khulai paiba singna Churachandpur District Henglep Subdivision gi manung chanba T Khomnengphai village ki chief oina puriba mangthang haukip sahi yangkhai apoko laikhidraba jangmai haukip haiba miyoi asi phaduna puraba matungda tamthina phuraga Henglep Subdivision gi manung chanba Kholingjang village da hundoktuna thamlambadagi khunja singna thengnarakpadagi Churachandpur District Hospital tamna purakpagi lambida laikhidabani masigi matungda khunja singna mi paiba hena poknarakpadagi mafam maduda Assam Rifles amadi Army gi kanguna khunja sing laitana leinabagi damakta thijin homjinbagi thabak chathaduna lakhibani Churachandpur gi khut thongna bagi thodokta UKNA gi kedar mari hatkibagi thawongbu KNO gi
PS Haukip amasung German na thokhanbani haina phongdorakli masigi makha tarakpada cookie masel thanaba message ta asumna leak oiragli 30 June thapi Commander in Chief amasung mioi ahum kapaga hatkiba matamda German na UKNA sijinnaba aduga plan mai pakibani hojik asina UKNA si tumna mangkhinaba PS Haukip KNO gi leader asiga manaraga plan phajana tawkre ngasi thokriba thodo asi hanadagi plan tawraga thokhanbani haibadi su group oiriba KNO gi PS Haukip ka German gana sillaga Indian Army ga loktunaraga UKNA mutkhinaba sinba thorangni haina asumna message thanaki maka tarakpada Lusingpurel korongan ba khuman arambai tengol na asumna update pirakle modernization ga culture amasung tradition gi ani asi chamamnaba matamda angangi wakhan chenba singna wahai asimak hek hairi madudi khongrau phurit mobile gari aikhoigi amata natte kaidobagi setlibano pairibano haina sidi culture gi oiba machu sangba phijol natte masidi miyoibagi civilization gi matung inna comfort ki damak change mathang lakpa phirolni amadi modern gadgets singni masina culture ama natraga identity represent tawba natte Japanese singsi manat yokhatpada first taribani makoigi culture amasung tradition si moigi oiba matamga chanaba mongda modernization tawi westernization su tawi adugumna aikoina inat yokhatsi hairibani inat yokhatsi haibani haijinsi haiba natte ani asigi khenaba khangadaba chamamnaba pokpana haireklibani khudai selo phone pairagumsi kaina masi wakan mapung phadriba singni culture tradition religion na society amada kari role lay nation amadi civilization kamaina semlai kaisi khara nainaba ama changi natana angangi wakal nadi yaroi chopakani haina asumna update piri Arambai Tengol gi makha tarakpa update ta PRO Robin Mangang khwairakpamna asumna hairi Kuki taba jaga sing Manipur natre haina laukhthoklagani aduga nongmaisu kapa hauragani haina phongna yeknaba kuki zona lauraklaba da tuminna leiba ngamliba leader saba noisi angakpani mapok khudingda noigi I maktadadi chelhanbi ganuko adumaina tawraklaga aikhoina tuminna o fare haigadro thibai kon refugee sa nasagi nangaka nasaga tongan tahaba natana noigi manglan kokilen haiba adudi siramdaida nachinda cholaga sikiba natana atai lairoi nakal animak tha amakak free thabiro nupa thokna laibak chang yengnarage ai yamna pendre leiba ngamdre force amagi marumda minai singsina akanba sabasi ai khangba yamna ware haina asumna pendana phongdokli Churachandpur gi Khanpi village da nongmai kapna bagi thodokta UKNA gi kedar mari sikraba matungda cookie sing penda deduna Churachandpur da total shutdown lauthokre United Cookie National Liberation Army UKNA gi makoigi kadar mari security force na hatkiba thong condemn tawbaga loinana ahing nongyaidagi laikhidraba sing aroiba mathok mangam pangthoktriba fawba Churachandpur district pumba ngasi ahing nongyaidagi total shutdown lauthokre amaromda thong asibu kuki lupsingna akanba mongda condemn tawbaga loinana thodok asibu yaningdaba phongdoktuna Churachandpur district ta total shutdown lauthokibani UKNA na thadorakpa chirol amada security force na ngasi ayuk lup asigi kedar maribu tumlingaida tamthina hatkiba thong akanba mongda condemn tawrakpaga loinana laikhidraba singi aroiba mathong mangam pangthoktriba phawba ngasi ahing nongyaidagi Churachandpur district pumba total shutdown lauthokre loinana laikhidraba singi hakjang kuki civil society organization CSO singi makuta sinajabaga loinana CSO singna lawrakpa phirepta lup asina su sagotkani hairakli amaromda kuki NP Churachandpur kuki chief association Churachandpur kuki women's union Churachandpur kuki women's organization for human rights kuki lompi amasung kuki student organization Churachandpur na UKNA gi kedar mari hatkiba thong adubu akanba mongda condemn tawrakli nihat asigi mayokta district asida total shutdown lauthokhibaga loinana kedar mari asigi leirol chanba numita district asigi miyamna awaba phongdoknabasu appeal tawrakli kuki lupsing asigi maikeidagi government security agency lalolupsing amasung volunteer group khudingmakna asigumba mihat mipun thabak matungda tawbidanaba nungainadanaba khudingmak santi
ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯀꯨꯀꯤ ꯖꯣꯒꯤ ꯑꯣꯏꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯂꯩꯍꯟꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯀꯗꯕꯅꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯂꯩꯕ ꯍꯥꯏꯕ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯤꯍꯥꯠ ꯑꯁꯤꯕꯨ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔ 19ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯏꯂꯦꯛꯁꯟ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯑꯣꯄꯔꯦꯁꯟ ꯍꯦꯟꯅ ꯀꯟꯈꯠꯈ꯭ꯔꯦ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯨ ꯃꯤꯈꯜ ꯑꯁꯤꯗ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯀꯦꯝꯄꯦꯟꯁꯤꯡ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯄꯥꯛꯁꯟꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯣ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯀꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯖꯨꯟꯇꯥ ꯑꯥꯔꯃꯤꯗ ꯂꯦꯞꯇꯅ ꯁꯔꯦꯟꯗꯔ ꯇꯧꯔꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 19ꯗꯒꯤ ꯍꯧꯅ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦशꯀ ꯊꯪꯅꯅ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯔꯥꯈꯥꯏꯟ ꯁ꯭ꯇꯦꯠꯇ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯑꯥꯔꯀꯥꯟ ꯑꯥꯔꯃꯤꯅ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯔꯥꯊꯦꯗꯥꯎ ꯄꯦꯅꯥꯒꯨꯏꯟ ꯄꯥꯎꯇꯥꯀꯣ ꯀꯥꯊꯥꯐꯤꯌꯨ ꯑꯃꯁꯨꯡ ꯁꯤꯇꯥꯋꯦꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯌꯥꯎꯅ ꯋꯥꯔꯄ꯭ꯂꯦꯟ ꯅꯦꯚꯦꯜ ꯚꯦꯁꯦꯜ ꯑꯃꯁꯨꯡ ꯑꯥꯔꯇꯤꯂꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯑꯦꯇꯦꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯥꯔꯀꯥꯟ ꯑꯥꯔꯃꯤꯒꯤ ꯀꯦꯗꯔ 32 ꯁꯤꯔꯦ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯑꯥꯔꯀꯥꯟ ꯑꯥꯔꯃꯤ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯅꯦꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯇꯥꯡ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯕ꯭ꯔꯗꯔꯍꯨꯗ ꯑꯦꯂꯥꯏꯟꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯑꯦꯂꯥꯏꯟꯁ ꯑꯁꯤꯅ ꯑꯣꯄꯔꯦꯁꯟ 1918ꯀꯤ ꯃꯈꯥꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯆꯩꯅꯥ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯔꯨꯑꯣꯏꯕ ꯔꯨꯠꯁꯤꯡ ꯌꯥꯎꯅ ꯅꯣꯔꯗꯔꯟ ꯁꯥꯟ ꯁ꯭ꯇꯦꯠꯀꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯥꯏꯅꯤꯁ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗ ꯐꯣꯡꯅ ꯂꯦꯞꯇꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯛ ꯁꯟꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯈꯤꯕꯅꯤ ꯆꯥꯏꯅꯤꯁ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄ꯭ꯔꯦꯁꯔꯗꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯔꯝꯕ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯅꯦꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯇꯥꯡ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯍꯥꯏꯔꯤꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯑꯅꯤ ꯑꯁꯤꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ ꯑꯃꯁꯨꯡ ꯑꯣꯛꯇꯣꯕꯔꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒ ꯁꯤꯖ ꯐꯥꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯈꯤꯕꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯒ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯔꯀꯥꯟ ꯑꯥꯔꯃꯤ ꯌꯥꯎꯅ ꯑꯇꯣꯞꯄ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯄꯥꯛ ꯁꯟꯅ ꯑꯦꯇꯦꯛ ꯑꯁꯤ ꯆꯠꯊꯔꯛꯈꯤꯕꯅꯤ ꯑꯥꯔꯀꯥꯟ ꯑꯥꯔꯃꯤꯅ ꯔꯥꯈꯥꯏꯟ ꯁ꯭ꯇꯦꯠꯀꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯑꯁꯤ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯥꯒꯤ ꯃꯦꯖꯔ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯄꯥꯏꯈꯠꯂꯛꯂꯤꯕ ꯃꯔꯨꯑꯣꯏꯅ ꯗꯤꯞ ꯁꯤ ꯄꯣꯔꯠ ꯑꯃꯁꯨꯡ ꯌꯣꯅꯥꯟ ꯄ꯭ꯔꯣꯚꯤꯟꯁ ꯐꯥꯎꯕ ꯇꯤꯡꯒꯗꯕ ꯑꯣꯏꯜ ꯑꯦꯟ ꯒ꯭ꯌꯥꯁ ꯄꯥꯏꯞꯂꯥꯏꯟ ꯇꯔꯃꯤꯅꯦꯜꯒꯤ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯤꯕ ꯀꯤꯑꯣꯀꯥꯐ꯭ꯌꯨꯗꯤꯑꯣ ꯇꯥꯎꯟꯁꯤꯞ ꯌꯥꯎꯅ ꯁꯤꯇꯥꯋꯦ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯀꯦꯄꯤꯇꯦꯜ ꯑꯁꯤ ꯂꯧꯁꯤꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯔꯛ ꯑꯁꯤꯗ ꯑꯥꯔꯀꯥꯟ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯔꯥꯈꯥꯏꯟ ꯁ꯭ꯇꯦꯠꯀꯤ ꯃꯐꯝ ꯀꯌꯥꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯌꯥꯎꯅ ꯆꯠꯊꯕꯗ ꯃꯤꯂꯤꯇꯔꯤ ꯑꯣꯐꯦꯟꯁꯤꯞꯇ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 10ꯒꯤ ꯃꯌꯥꯗ ꯁꯤꯔꯦ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯆꯠꯊꯔꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯕꯣꯗꯤꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯅꯕꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯔꯛꯄ ꯁꯔꯆ ꯑꯣꯄꯔꯦꯁꯟꯗ ꯉꯔꯥꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅ꯭ꯌꯨ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯆꯔꯥꯏ ꯄꯟꯗꯣꯡ ꯄꯥꯠ 1ꯗꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯐꯥꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ 12 ꯕꯣꯜ ꯔꯥꯏꯐꯜ 2 .22 ꯔꯥꯏꯐꯜ 1 ꯀꯟꯇ꯭ꯔꯤꯃꯦꯠ ꯄꯣꯝꯄꯤ ꯂꯣꯟꯁ 1 ꯕꯥꯏꯑꯣꯐꯦꯡ ꯍꯦꯟꯗꯁꯦꯠ 1 ꯂꯣꯏꯅꯅ .22ꯒꯤ ꯂꯥꯏꯐ ꯔꯥꯎꯟ 10 ꯐꯪꯕ ꯉꯝꯂꯦ ꯑꯃꯔꯣꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯂꯥꯂꯣꯂꯨꯞ UPKꯒꯤ ꯑꯦꯛꯇꯤꯚ ꯀꯦꯗꯔ ꯑꯃꯁꯨ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯅꯣꯡꯀ꯭ꯔꯦꯟ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯥꯡꯉꯦꯝꯕꯝ ꯕꯤꯖꯣꯏ ꯁꯅꯥ ꯁꯤꯡ ꯑꯦꯂꯥꯏꯁ ꯊꯣꯏꯕ ꯑꯦꯂꯥꯏꯁ ꯕꯥꯕꯨ ꯆꯍꯤ 30 ꯀꯧꯏ ꯈꯨꯔꯥꯏ ꯊꯥꯡꯖꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ ꯂꯥꯏꯔꯕ ꯃꯤꯌꯥꯝꯗ ꯑꯅꯥ ꯂꯥꯌꯦꯡꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯩꯉꯥꯛꯅ ꯍꯧꯗꯣꯛꯈꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡ CMHT ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯧꯗꯣꯛꯄ ꯆꯠꯅꯈꯤꯕ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯖꯟ ꯑꯌꯣꯒ꯭ꯌ ꯌꯣꯖꯅꯥ PMJAY ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜ ꯈꯔꯅ ꯑꯔꯥꯟꯕ ꯇꯧꯔꯒ ꯁꯦꯜ ꯇꯥꯜꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯀꯠ ꯀꯌꯥꯃꯔꯨꯝ ꯂꯥꯛꯂꯦ ꯂꯅꯥꯏ ꯃꯤꯑꯣꯏ ꯈꯔꯅ ꯋꯥꯀꯠꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ PMJAY ꯑꯃꯁꯨꯡ CMHTꯒꯤ ꯃꯈꯥꯗ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯂꯥꯛꯄꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯄꯗ ꯂꯥꯌꯦꯡꯃꯟ ꯍꯥꯟꯅ ꯂꯧꯔꯤꯕ ꯑꯁꯤꯃꯛꯁꯨ ꯂꯥꯜꯂꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯦꯜꯊꯀꯤ ꯀꯥꯔꯗ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯑꯅꯥ ꯂꯥꯌꯦꯡꯕꯗ ꯆꯪꯕ ꯂꯨꯄꯥ ꯂꯥꯈ 5ꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯀꯥꯔꯗ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯗꯨꯅ ꯀꯣꯟꯅ ꯒꯚꯔꯟꯃꯦꯟꯠꯇꯒꯤ ꯀ꯭ꯂꯦꯝ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯈꯔꯗꯗꯤ ꯂꯩꯉꯥꯛꯅ ꯃꯁꯛ ꯈꯪꯂꯕ ꯑꯅꯥꯕ ꯑꯗꯨ ꯂꯥꯌꯦꯡꯕꯗ ꯀꯥꯔꯗ ꯑꯗꯨꯗꯒꯤ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯆꯥꯡ ꯈꯔꯇꯃꯛ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯖꯤꯜꯂꯒ ꯋꯥꯠꯍꯧꯕ ꯁꯦꯟꯐꯝ ꯑꯗꯨ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯗꯒꯤ ꯁꯦꯜ ꯑꯣꯏꯅ ꯂꯧꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ
lupa lakh ama layeng bada changle haibadu patient party aduda khanghalle aduga health ki card adudagina lupa lising kuntra lauragani wathoriba lupa lising hombudra aduna nakhoina pigidabani haina demand tori masima guideline da yaude anaba adu layeng bada changliba lakh anmagi senpham adu card adudagi sijinagadabani karigumba matamda lakh manga hena changkragadi ahenba senpham adu patient party dagi loba yai pause asida lenga ki mityeng chingsinbinaba lakleba kangbu adunadi layeng bada lupa lakh ama changle hairaga achangba senpham adusu health card tagi claim toba natraga patient party dagi lowi hairiba lupa lising hombudra adusu paisinduna lenga ki kanaraba scheme asi lanai hospital kharagi chenda lambi oire haina maral siragli political gi singthaningai oiba khongthang amada awang nongpok state leriba wakhal manaba political party singi luchingba kaya punsinba haukhre hariba apunba asi maru oina awang nongpok ta leriba india gi political party singna amata oina punsinduna national politics ta aganba mapangal leinaba kholaw ama lahenna bani hari one north east hariba banner makada ngasi delhi gi constitution club of india gi deputy speaker holda meghalaya gi chief minister su oiriba npp gi national president Kornak ke sangma yauna tongan ba awang nongpoki state ki political party gi luchingba kayana saruk yaduna paugi mifam ama pangthokre paugi mifam aduga mari leinana meghalaya gi chief minister amadi npp gi national president Kornak samana tripa mortha founder prayog bikram manikya bjp gi hanagi national spokesperson amasung nagaland gi minister mamholun mo kikon amasung people's party assam gi founder daniel langthasna na khujek piduna statement ama thoki ngasigi mifam aduda saruk yakhiba luchingba singna makhoigi pandamdi amata oina punchin bani haina phongdoki loinana awang nongpoki state singda masoi taraba political gi issue singdagi nanthok manglomda changsinnabagi matam oire matam kayagi mamangdagi political party singna magi oiba khudong chadaba kaya tongan ba phambak kaya da puthok ngangna duna lairiba asi amata oina chatminaba matam oire masiga loinana awang nongpoki state singda lairiba miyambu national gi thakta amata oibagi kholawda lauduna ikai khumnaba mathok tai haina phongdokhi Bengaluru da Dr. Mahendra Reddy koba nupa amana mahaki nupi Dr. Karuthika M. Reddy halamle mihat asigi matangda pulisna Mahendra Reddy General Surgeon mahaki matakta case ama lokhatkre mahakna mahaki nupi hatlaba matungda mioi kharada phone da message khara tharamkhi hairi pulisna messaging asi mobile phone da data check tawbada thengnarakibani amadi forensic science laboratory da test tawnabagi damak thajinkre Mahendra Reddy October thada mahaki nupi Karuthika halambagi damak phagatkhibani mahakna propofol koba anesthesia operation tawbada sijinaba adu mahaki nupi hatpada sijinakhi hari Mahendra amadi Karuthika Victoria Hospital da punna thabak tawminnabani makhoi ani mamang chahigi me thada lohongkhibani Karuthika khanghaudana jian mangbadagi Mahendra gi numit nini injection kapki amadi kona hospital da pukhatlaba matungda laikhidre haina claim tawrakhibani Indonesia da ichauna maram oiduna mioi 15 thiba khangdre Indonesia gi Papua region da leptana nong churakpadagi ichau amasung ching ningkhaiduna mafam aduda leiba mioi 15 adu thiba khangkidabani local officers singna phongdorakpada thiba khangdana leirakhiba mioi sing adu sahi Nepal amasung 13 ki manungda leiba angang singna ayambani hairi angang sing aduna volleyball chanaba loiraba matungda mayum tanna halakpagi lambida turel ama lanaba honaringaida khanghaudana ichau thorakpadagi laibak thiba thodok adu thokibani haina laibak adugi official singna phongdoknarakli laibak adugi manung hanjinna leiba Nadua region da chingninghairakbagi achouba nungjau sing ontharakduna micham kayagi punsida achouba singnaba ama ohenkhi hairi mafam aduda leiba police amadi military personnel sing loinana maraibak thiraba miosing adu thibagi thabak chathari hairi chinglakka mafam oibana khudong thiba tariba sing adu thibagi thabakta awaba kaya mayoknari haina Nuda region gi police chief Alfred Agustin na phongdorakli loinana mafam adubu red zone ni haina su lauthokre Sahi 13 ki nupi macha ama nupa amana Faridabad nongmena kaplamle nupi macha adu accused aduna numit khareni gi mamangdagi chenaduna lakhibani hairi thodok asi private library amagi mamangda thokibani police na hai nupa aduna victim adugi nomogi toba duty routine sing khangdoktuna nupi macha adubu lakpa ngai khibani police investigation gi matung ina nupa macha
aduna nupi masa asibu senaduna mahakna chatpa amadi halakpa yengduna lakhibani hairi victim adu hojik medical treatment chathari amadi police da attacker adu kanana chathabano haiba nupi aduna masak takre amasung mahakna makhata na hai nupa adu mahakna masak khangi matam kuirabagi mamangdagi tok tokduna lakhibani hairi police na hai victim aduda nomaina kaplamba matung mahakna khulai adu sport aduda langthoklambani police na mafam adudagi homemade pistol ama phangki special police team na accused adubu phanaba kanna honari hairi Peace and Integrity Committee Kiamgai amasung all Kiamgai chakwa thorang lupna konba mafam singda luhongbada khudop sinaba amadi kek kakpana singba aki amauda sel ka hena chalandanaba miyamgi mifam ama pangthoktuna warep laukhre inat yokhatpa luptin iol Manipurna thadorokpa chirol amana hai maikei kayadagi sapu kanna humjillakliba akanba ithilna aikuigi nat amadi chatnabi kayada ka henba machat kaya hapsillakliba sigi matangda Kiamgai mifamna kupna khana nainaraba matungda warep asi laukibani khagemba macha ibungo laibungda famkiba mifamna laukiba warep matung ina luhongba hajingpot numita mayai kaba nisa chasin thaksinba thabal chongsinba isai nongmai toksinba awunpot ka hena hapa paksana phijang khanba ka hena sel changba mongda photo session tawbana chingba tawdanaba warep laure natki oiba chanabi singi masak amadi machat kaidana natki thoram singda natki oiba phijol chalhanabasu warep laukhi Naga People's Organization NPO na ngasi ahing nongyaidagi kangpokpi phawraga pot pusinba thinglagani haina laukthokre October 18 amasung October 13 da kangpokpi manaki daily khungangda NSCNIM gi luchingba Thingalen muibagi poster amang ata thon khibagi matangda Committee on Tribal Unity ko tuna sengdorakhiba warol adu yaningdaba phongdokladuna kangpokpi phawraga potchai pusinba thingnabagi phirep lawrakpani muibagi poster manakta bombola aduna miyambu mipaiba pohan kibaga loinana poster gi saruk khara amang ata thohan kibagi matangda sengdoraknaba NPO na khanganba laikhrabani kotuna karigumba masagi mathau masak khangba organization ama oirabadi hiram asigi matangda pukchel sengna achumba wapam phongdorakadabani NPO na Kuki job furup pumna makta maral siba nate mari lainaba civil society organization singna chenariba miyoi sing adu masak khangdoklaga NPO da lale haijanaba khangan khibani kotuna sengdorakliba warol adugi matung inadi naga singna khwaidigi ikai khumnariba Thingalen muibagi poster amang ata thogan kibadu naga singbu atamnana ikaiba pibagi mongda sathagiba thawni haiba khangle Prime Minister Narendra Modi na Telangana gi Ranga Reddy district ta thokiba laibak thiba thodok amada punsi mangkiba adugidbak thamoi sengna nungaitaba phongdokre Modi na thodok aduda asok apan nanglaba miyoising adubu athuba matamda phagatnaba isorda thongrijabga loinana yaifu paujel piri Prime Minister PM NRF tagi laikidraba miyoi khudingmakki nagnaba imung manunggi miyoi singda lupa lakh ani amasung asokpa miyoi singdana lupa lising yangkhai gi ex gracia piragani lauthokre Prime Minister gi loisangna ex ta asumna thagalakpa post hai madudi Telangana gi Ranga Reddy district da thokiba laibak thiba thodok amana maram oiraga punsi mangkiba sing adugi damak nungaitaba phongdokchari awaba matam asida masigi Saitheng nangliba miyoising amasung makhoigi imung manungsingi awabada saruk yari asokpasing athuba matamda phagalaknaba thongnijari PM NRF tagi lupa lakh anigi ex gracia ama laikhidraba miyoi khudingmaki naknaba imung manungsingda piragani asokpa miyoisingdana lising yangkai piragani haiki Manipur gi irang na maram oiraga chahi kharagi mamangdagi nongthaki lambi khaktada ana layeng lairik laisu tamba amadi chatta yadaba thabak singi damak miyamna chatok chasin taunari marak asida aeroplane ticket ki mamal ka hena wangkhalakpaga loinana miyamna chatok chasin tawbada khamthengna awaba mayoknari Manipur gi miyamna mayoknari ba awaba asi yenglaga Manipur gi governor Ajay Kumar Balana Union Civil Aviation Minister Kanjarapur Ram Mohan Naidu da khudakta khud thingjinbinaba mamang thagi kontrada aiba chirol thaduna khangankre Manipur gi governor dagi union minister da thakiba aiba chirol aduda Imphal dagi maru oina Guwahati amasung Kolkata paigadaba flight masing ka hena hantharakliba asigi matangda wafam kaya su thamki loinana Imphal dagi Guwahati amasung Kolkata gi flight manga lairambadagi ani hanthakiba asina maram oiraga miyamda ka hena awaba kaya mayoknaribagi matangda su wafam kaya phongdoki Manipur da railway gi khudongchaba laitaba asigi mathakta lambi da miyamna chatok chasin tawbada khudong chadaba asina maram oiraga nongthaki lambi na maru oiba lambi ama oinaba mahiroi singna ana layengi damak amadi atai chatok chasin gi damak sijinari
Flight masing hanadagi hantakiba asina flight ki ticket mamaldasu khangwang wangkhalakpagi maram ama oinaba irangna awaba mayoknariba miyamda hena awaba ama mayokna hale ningtham thagi matam oirakpaga loinana mapanda mahai tamliba mahairoisingna yumda halakpa amadi ana layenggi damak chathok chachin tawgadaba matam oibana Union Minister na athubada miyeng changbibaga loinana miyamna ngamgadaba changda Guwahati amadi Kolkata gi bhara lepinaba pungning chingsin lagli hairi nakalama Romda Governor na Civil Aviation Minister ka pau phomna kibagi matungina Air India Express ki flight ani hengalagani hairi Raj Bhavan na social media gi X ta thadorokpa matungina Imphal Guwahati lupa lising taret ki capping tawkibaga loinana athuba matamda numit khudingi oina Air India Express ki flight ani hengatuna Imphal dagi Guwahati amasung Imphal dagi Kolkata paiba hauragani hairi Union Home Minister Amit Shah na ing kumja lising ani kun mapal phawgi manungda lebak asida drug sungba amasung supply tawriba sing pungut muthatlagani haina laukthokkiba asimak yamna thagat ningai ni haina hanagi Manipur gi Chief Minister oiramba N Birena phongdokre N Birena hai Union Home Minister Amit Shah na asigumu wafam thongna phana phongdokkiba asi thagat ningai ni Bharat asi mapangal kanba lebak ama oina haugallagliba lebak asigi citizen sing naha sing amadi mahausadagi leiraklaba jati Kanglop sing asigumba thorang asina drug ki problem sing dagi pungkop kohanba ngamlagani haina phongdoragli mahangna makhata na hai miyam gi damakta paikhalakpa phirep amadi thorang asi mai pakpa oirasanu haiba wapamsu phongdokhi Crime Record Bureau NCRB gi report matung ina India da chayol khudingi overdose da mioi taranithoi siri mi sibagi chang asi nongmada mioi ani sibagi changni haina report asina phongdokli overdose da mi sibagi chang wangna leiriba state singi manungda Punjab amasung Rajasthan makok ithang thangna leiri kumja lising ani tara mapal dagi lising ani kulumdoi fawbada lebak asigi oina mioi lising ahum hena overdose da siki masigi su mathakta report tawdaba overdose da siki ba mioi kaya amasu yauribane drug overdose da mi siribasi narcotic substance sijinabadra natragana prescription drug haibadi pharmacy dagi leiba hidak langthaksing sijinabadara haiba NCRB gi report asida mayek sengna pande akhang ahisingna overdose ki case report tawbada narcotics drugs amasung prescription drug haina mayek sengna phongdok pinaba kayarak hanna taksinduna lakrabane China khol phanabagi painkiller amasung tumba yanabagi sleeping pill ka hena chasilubadagi overdose oiduna siribara haibadu mayek sengna phongdok haningbagi wafam akhang ahisingna taksinduna lakhi lebak asigi oina sahi matang khuding makta leiriba mioi ayambana prescription drug aranba mongna sijinabagi kudong chadaba mayoknare haira report asida phongdokli maru oina inkhalakliba naharol singna pharmacy da yoliba hidak langthaksing mayai kaba chinjak oina sijinabagi chang hengalakli miyamna khwaidagi toina sijinariba prescription drug singi manungda opioid painkiller anti anxiety medicine sensitive amadi stimulate na chingba yauri akhang ahi singi mat matung ina prescription aranba mongda sijinabagi thong asida akhanaba miyeng changlabadi miyoi kayagi punsi kanba ngamgani haire Makha tarakpa pauda Pakistan da pokhaibada taranithoi sokle Pakistan gi Supreme Court ki makha thangba sarukta leiba cafeteria da gas leak oil padagi pokhaibagi thodokta mioi yamdrabada taranithoi sokle thodo adu ngasi ayu pung 10 minute 55 rom tabada thokibani authority singna gas cylinder pokhai ki badu soibadagi pokhai ribara natraga terrorist singna attack chatharakli bara haiba chapchana khangba ngamdri pokhaibagi thodok aduda maram oiraga Islamabad da leiba Supreme Court ki building adugi maning thangba saruk akai atoi thokle building gi makha thangba sarukta leiba cafeteria dadi mapung phana amangata thokle thodo adu thokraba matungda security personnel sing sangsinduna chapchaba maram khangdoknaba honari makha tarakpada Bajaj Finance dagi miyamna lo lobagi chang chada kuntaret hengatle Lebak asigi mapam khuding makta digital oiba mongda sel puthokpagi kudong chaba phanganbagi damak Bajaj Finance Limited na miyamda loan pibagi changsu wangkhatlakle Fintech Limited NBC gi report matung ina sahi asigi September 12 dagi October 13 phawbada lo lobagi chang chada 13 hengalakpaga loinana tongan tongan ba mioi lak humpu humdoi loan piba ngamkre lo loriba sing adugi manungda mioi chada 52 di punsigi ahanba oina lo lobani digital credit ki thorang lokhalakpadagi miyamda chauna kudong chaba phanganba maramna loan loning ba mi gi masingsu nongma nongma gi hengalakli
ꯇꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯦꯝꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯄꯔꯁꯣꯅꯦꯜ ꯏꯟꯀꯝ ꯇꯦꯛꯁ ꯔꯤꯚꯥꯏꯁ ꯇꯧꯈꯤꯕꯅ ꯗꯤꯖꯤꯇꯦꯜ ꯐꯥꯏꯅꯥꯟꯁꯇ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯅꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯕꯖꯥꯖ ꯐꯥꯏꯅꯥꯟꯁꯀꯤ ꯆꯦꯌꯔꯃꯦꯟ ꯁꯟꯖꯤꯕ ꯕꯖꯥꯖꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯑꯣꯡꯗ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯄꯨꯊꯣꯛꯇꯨꯅ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯂꯣꯟ ꯐꯪꯍꯟꯕ ꯉꯝꯂꯦ꯫ ꯕꯖꯥꯖ ꯐꯥꯏꯅꯥꯟꯁꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯂꯣꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯅꯕꯁꯨ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯃꯆꯪ ꯑꯣꯏꯕ ꯑꯃꯇꯪ ꯂꯧꯈꯠꯆꯔꯤ꯫ IDPꯁꯤꯡ ꯇꯥꯟꯕꯒꯤ ꯃꯍꯨꯠ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯍꯥꯟꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯧ꯫ ꯍꯧꯈꯤꯕ 2019ꯒꯤ ꯃꯦ 3ꯗꯒꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯖꯥꯂꯦꯡꯉꯝ ꯁꯦꯝꯅꯕ ꯂꯥꯟꯗꯥꯔꯛꯈꯤꯕ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯍꯧꯅꯔꯨꯕ ꯑꯃꯗꯤ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯈꯨꯟꯖꯥ ꯃꯩꯇꯩꯁꯤꯡꯅ ꯂꯥꯟ ꯉꯥꯛꯄꯒꯤ ꯊꯧꯗꯥꯡ ꯂꯧꯈꯤꯕꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯤꯑꯣꯏ 200ꯒꯤ ꯃꯊꯛꯇ ꯈꯥꯡꯉꯨꯊꯛꯇ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯦ꯫ ꯂꯥꯟꯖꯦꯟꯅꯗꯨꯅ ꯃꯤꯑꯣꯏ 70,000 ꯍꯦꯟꯅ ꯂꯩꯉꯥꯛꯅ ꯍꯥꯡꯂꯤꯕ ꯔꯤꯂꯤꯞ ꯀꯦꯝꯞꯁꯤꯡꯗ ꯑꯃꯗꯤ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯌꯨꯝꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯅꯔꯤ꯫ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩꯒꯤ ꯌꯨꯝ ꯀꯩ ꯂꯥꯏꯁꯪꯅꯆꯤꯡꯕꯁꯤꯡ ꯃꯩ ꯊꯥꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕꯁꯤꯡꯅ ꯃꯁꯥꯒꯤ ꯈꯨꯜ ꯑꯃꯗꯤ ꯌꯨꯝꯁꯤꯡꯗ ꯍꯟꯖꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯋꯥꯊꯣꯛ ꯂꯩꯕꯒꯤ ꯔꯤꯂꯤꯞ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ IDPꯁꯤꯡꯗ ꯃꯈꯣꯏ ꯍꯤꯡꯕꯗ ꯋꯥꯔꯦ, ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕꯗꯒꯤ ꯍꯤꯡꯅ ꯑꯁꯤꯕꯒ ꯄꯥꯡꯀꯛꯅꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕ ꯉꯝꯗꯕꯗꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯇꯨꯡꯒꯤ ꯃꯔꯥꯏꯕꯛ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝꯗ ꯂꯩꯗꯨꯅ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯈꯣꯏ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯍꯟꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯀꯠ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯕꯗꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯕ ꯍꯤꯡꯕꯒꯤ ꯋꯥꯍꯟꯊꯣꯛ ꯌꯥꯎꯗ꯭ꯔꯕ IDPꯁꯤꯡꯒꯤ ꯃꯔꯛꯇ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕ ꯑꯃꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯁꯤꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯂꯩꯕꯥꯛꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯅ ꯂꯥꯛꯁꯤꯟꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯄꯨꯟꯅ ꯍꯣꯠꯅꯈꯤꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯈꯤꯕꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯃꯤꯍꯧ ꯂꯥꯡꯄꯣꯛꯀꯤ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯋꯥꯊꯣꯛꯀꯤ ꯆꯩꯔꯛꯇ ꯔꯨꯂꯤꯡ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯂꯨꯆꯤꯡꯕ ꯁꯤꯟꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟ ꯑꯃꯁꯨꯡ ꯂꯥꯟꯗꯥꯔꯛꯈꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯨꯆꯤꯡꯕ ꯁꯤꯟꯕ ꯄꯥꯝꯕꯒꯤ ꯈꯣꯜꯂꯥꯎꯒꯤ ꯆꯩꯔꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯕꯨ CMꯒꯤ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯅꯕ ꯄꯥꯎꯇꯥꯛ ꯄꯤꯔꯛꯈꯤꯕꯗꯒꯤ ꯊꯤꯟꯊꯕ ꯇꯧꯗꯅ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯗ PR ꯊꯝꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯛꯊꯦꯡꯅꯅ ꯄꯥꯏꯁꯤꯟꯗꯨꯅ ꯒꯚꯔꯅꯔ ꯏꯟ ꯀꯥꯎꯟꯁꯤꯜꯅ ꯂꯩꯉꯥꯛ ꯋꯥꯌꯦꯜꯒꯤ ꯊꯧꯒꯥꯏ ꯄꯥꯡꯂꯛꯈꯤꯕ ꯆꯍꯤ 1 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯐꯥꯎꯕ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯆꯍꯤ 2 ꯍꯦꯜꯂꯕ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯂꯩꯉꯥꯛꯅ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯥꯡꯒꯣꯜꯗ ꯂꯩꯕ ꯀ꯭ꯋꯥꯇꯔꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯕꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯈꯪꯍꯜꯂꯛꯄꯒꯤ ꯋꯥꯊꯣꯛ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ꯫ ꯂꯥꯡꯒꯣꯜꯗ ꯂꯩꯕ ꯂꯩꯉꯥꯛꯀꯤ ꯀ꯭ꯋꯥꯇꯔꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯃꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ, ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯂꯩꯉꯥꯛꯅ ꯄꯤꯐꯝ ꯊꯣꯛꯏ꯫ IDPꯁꯤꯡ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯔꯤꯂꯤꯞ ꯀꯦꯝꯞꯇꯒꯤ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯍꯥꯟꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯅ PR ꯂꯩꯉꯥꯛꯀꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕ IDPꯁꯤꯡ ꯇꯥꯟꯗ꯭ꯔꯕꯁꯨ ꯃꯁꯥꯅ ꯈꯪꯅ ꯃꯌꯨꯝꯗ ꯍꯟꯖꯈꯤꯒꯅꯤ꯫